Uripok Assembly Constituency the BJP official candidate ama oina thorakliba retired IAS KH Ragumani da Saugatloi candidate asigi mathakta defamation suit tauragani haina party asigi chief spokesperson Chongtham Bizoina Fongdorokpaga loina na mahak masa mikhalasida vote thada daba natraga nota da vote pinaba firep laukre firep asi BJP gi ticket mikhal thengnagadaba candidate singi maming matha lauthokringai mamangda retired IAS KH Ragumani na ticket pibagi matangda Chongtham Bizoy amadi BJP Vice President Minabantabu Hunduna Ngankiba Aduga Mari Lainana Laurakpani Masina Maram Oiraga BJP degi Tokpage Wafam Laite Mahak Masamag BJP na corruption amadi black money gi mayokta laiba akanba wakhalon yaningduna haukiba kumjai Englising amaga chamapan ga marfutara marida party asida yaurakpani hiramasiga Mari Lainana ngasilam felda laiba masagi yumda paumi singa unabada BJP gi ticket tanarambada natana party asigi chief spokesperson oiriba Chongtham Bizoina makha taraduna BJP na lairingai mahak party asida laigani adubu Ragumani gi mathakta defamation suit tawadauriba asi party gi mayokta natte madugi mathakta Ragumani gi mayokta laiduna vote kadana bathabak su tawroi haiki adubu candidate asida saugatpadi tawroi candidate asina BJP gi senior member amagi mayokta wangang bada party na action laukhatabasi laibak thibani hiramasida party na action laukhat pangaiduna lakpani election action lauraktabadagi defamation suit tawnaba thaurang tawrakpani loinana candidate oiriba Raghumanida lairiba napal adu makhatana lairabadi vote kabasu ngamloi maramaduna mahaki napal laithanaba hotnabani haiki Akoy Uribokta BJP official candidate Wariba City case Ragumni Singh Mahaki against Ma vote card naba a Karigumba Amata Tauroi Karigunda Chill. Adu Regasu, I'm going to support Tauroi. Support Tauroi after the Aitanta vote Tadabai, not Ragai Notara Tadabai. Sikari Marungino, Mahaki insolence, impudence, Amadi arrogance, Masi Aina digest Ungam Dev. Most probably what Mahanga Nota Tadre, not Raga Tadaba. I must Marungi, Dr. Hayden Rodon. Matam Kargi Mamanga, Sri Ragumina, Ngang Wahi Kara, Akogi, Pon Kolamaka, Viral Chalep. Viral Chatpasidida, I will am Satina defame the women. Mana defame the rich, I do not take Vice President Minabanda, I Akoshi, both a lepatolopanate, Lak, Manga Sangaga, Laktara Mangon the Pio, Laktrini kind of hybrid chimba, I get Ijat Chokpa, why am Sandokido, Amadu A. Yam can condemn Tawi, Party Namagi Matata, Karim the action logdaba. The minister Litopa, Ajimatam Panasang Yang, Amarum the ticket, Pisilapose, Mase Angoniam Chowa in Shelterman Lowy, Party in action lobby of Termina. I know Hoji, City case, Ragumani Singh, Uriboki, BJP official candidate, Mahaki Mathakta, a defamation suit Magam to no file Toronib. Nakalamaromda Ragumani the ticket Pirakpagi Matang the Paladuna BJP chief spokesperson Chongtham Bizoin Hai Ragumani na Mahak Masamadi Minabanta Buhunduna Ngankibagi Matang that Hadorakiba viral chatlaba audio aduda Panba Wafam Amada RSS na Mahakpo lucrative posting the Thamliba asi vote kanaba amadi sale tana bani haina palli masigi wahan tokti Ragumani na senjathum jata ubada RSS na saugatli haibani masimag RSS ki knowledge ta lay adubo Ragumani gi mathakta action laukhataba asidi candidate asida ticket pirakpada RSS ki chawraba khut chawna yawi haina pendaba fongdokhi ningsingba yabadi haukiba numit kharani gi mamangda Uripok AC da BJP gi official candidate oiriba retired IS KH Raghumanina AC asida party asigi ticket tanariba Chongtham Bizoina chingba intended candidate singdi sel khara fangna bathorakpani party na ticket pirakloi mahak masada soidana ticket pirakani haina fongdokpa audio ama social media da viral chatkhibani RSS hariba organization je accountability di leitaba araga power di amkana will daba aduba sangsthanam oire Sri Ragumani na Thadorokpa Mahaki statement viral chaliba hojiki audio clip di yauri che adu direct palle RSS na Mahakpu lucrative posting the thamise vote kanaba paisa tana banen haiba art di magi corrupt practices ta RSS na support tawi hai se RSS ki knowledge de leire leire makoina action de lo tumin leithok se masina Mahaki ticket pirakpo kholopasida RSS ki khut ke am yawe se yam chaw na marol lon baga mane adu is mathakta akoi dalal khara hai tare RSS yawbara yawdubra kani correction lebenate makoina BJP manung da changselaga power yam sanaba se masi akoi party sida Yan cohesive ena akogi center of command amakaktang leiraga oidu organization che center of command ani hum thokpaduna tohon bagi nature am lae